आकाशवाणी इम्फाल R.K Gorani na pau pajari ahan bada maru oiba pau Pradhanmantri Narendra Modi na ngasi Varanasi da sakwa tharong thabak kaya marum hawdok kadawri Donor Mantri G Kishan Reddy na hairi awang nopok lamdamgi miyamgi hingbagi thak wangkal hanaba amasung infrastructure hena mapangal kakat hananaba sarkargi asetpa firep lay Kendra na hairi leibag sa hawjuk fawda COVID ki anoba variant Omicron ki case sani kontra taruk thengnare amasung Myanmar Khongchita Lairiba Foreign Secretary Hanjabam Sringlana Myanmar ga security amasung Bharat Myanmar gi ngomkhai gi wafam yauna hiram kaya khanagadawri Leibag asna COVID vaccine dose koti samga yankhai yauna kapna bahona ringai ser kasida anoba corona variant thorak le hari basina amuka sunung nang po halle pibam asda ikhoina tabiri be miyam da hek yaba makhai athuba matam da vaccine dose suna kapthok pinaba masung atopa miyoi vaccine kapta mateng pangbina ba appeal tawjari laichet asing ngak thongna ba asama thong ahumasi inbiyu face mask upiyu phutaruki social distancing thambiyu mai mit amdi khotsa seng hamdok piyu COVID-19 ang mari lena ba ipaw sing damak national helpline number sing 0112397804 amasung 1075 ta aduga Manipuri helpline number 038524116668 amasung 1800345381 phone tawbiyo haujik mapungoi ba paw Pradhanmantri Narendra Modi na ngasi Varanasi da chatkadawri mahangna sakwa tharong thabak kyamarum hawdokani Khongchat asida Pradhanmantri na Varanasi gi Khargiyaw leba Uttar Pradesh State Industrial Development Authority Food Park ta Vanas Dairy Sankul sanaba jatra hungani ekar kuntra pak chaw mafam da dairy silupa koti samri humdra mangarom changna semgot kani amasung masida nongmoda sangom liter lak nga pothoknobagi khudong chaba leigani Masina khungangi senmilon phagat hangani amasung anuba khudong chaba kya phanganduna lamdam adu lawmbising da mateng oiragani Varanasi gi Ramnagar da Milk Producers Cooperative Union Plan ki sijananaba biogas ta yumpham oiba electricity generation plan amasu sanaba Sri Modi na jatra hungani plan asi Milk Producers Cooperative Union Plan ki sijanaba ongnaba bai puthoknabagi ahanba maru oiba khongthang am oiragani Akashbani Paumin Hai Pradhanmantri na Conformity Assessment Scheme of Milk Products ki portal ama amasung logo amasu hawdokani masi National Dairy Development Board ki mateng loina na Bureau of Indian Standards na sembani khwaidigi nemba thakta lamgi mapu oibe wathok hanthana ba Pradhanmantri na sometwa scheme gi makhada khungangi lamda leibi hakpi ba record garauni raija adu mi la kot henbada yenthokani tharomadu da lupa koti Janipar humdra hena sangba sakwa tharongi project kuni thogi manungda kharana sangagani khara amna jatra hungani Pradhanmantri na Varanasi da urban development project kaya marum amasung education sector gi project kaya su sangagani Pradhanmantri Narendra Modi na New Delhi da Azadi ka Amrit Mahotsav ki anisuba National Committee ki mifam da wangang ki Lok Sabha Adhyaksa Rajapal Singh Kendriya Mantri Singh Mukhyamantri Singh Rajnitik Lusing Ba Singh Official Singh Dharma Guru Singh Artist Singh amasung film gi miyoi Singh yauna National Committee ki member kaya na saruk yakhe National Committee han be mifam Pradhanmantri Narendra Modi na Masterani thoida Azadi ka Amrit Mahotsav hawrotingi gi mangone na March ne pan pangthokhi mifam aduda wa ngangbada Sri Modi na hai Malem pumbana COVID ki awaba mayok ngi serekta Bharat na Azadi ka Amrit Mahotsav pangthokli Laibak asiso laiset asina chokta badinate Pradhanmantri hai masina aikhoida anoba parasing tambire amasung lairiba structure sing thugaiduna COVID laiset matungda lakadaba anoba malenge chana kanglon ama thorak haningbagi lising oiragani Pradhanmantri hai kunma thoisuba sahi sa Asia gini aduna sahi sa asta Asia da Bharat ki thak kadai de hongadi haibasida ming thamba maru oi Kendriya Development North Eastern Region Donor Mantri G Kishan Reddy na ngang sabapati oiduna Donor Mantralaya ga mari leinaba consultative committee ki mifam pangthokre mifam aduna livelihood scheme sing na huna niyang sinduna khana nainakhi
Mifam adu New Delhi da Parliament House anexida pangthoki mifam adu da Suredi na hai awang nupok lamdam gi miyam hingbagi thak wangkat hanaba amasung infrastructure hena mapangal kangkat hanaba Bharat Sarkar gi asetpa fire play Chairman amasung committee adu ate member sing na awang nupok lamdam gi khunai amasung selthungi pimam pagat hanaba hena honabig apama phongdoki Suredi na hai committee gi member sing awang nupok lamdam khongjel yangna kumang chawsil hananaba yamna kanarba suggestion sing amasung feedback sing piraki Regional Institute of Medical Sciences RIMS Imphal Dental College ki mari suba graduation day ngasi RIMS Jubilee Hall da pangthok lagani thoromaduda Rajya ki Chief Secretary Dr. Rajesh Kumar amasung RIMS ki Director Professor A. Santa Singh yaugani Rupmahal Theatre ki Mudra Mapan Suba Foundation day ngasi theater asida pangthok lagani thoromaduda tara mari suba Aishni Lamela Singh Award amasung kontra suba Maitram Bir Award lising ni kunmatho yen thokani thoromduga mari leinana Kunmathoi suba Rupmal Artist Memorial Drama Festival lising ani kunmathoi su hawdokani hawdopagi tharomda manit ko amasung manitron gi chairman Dr. Yumna Radhesham Singh MLA amasung Rupmahal Theatre gi chairman K Heramani Singh yaugani tabiriba pawasi Akashbani Imphal dagini Kendra na haidi lebag asta hawdi phawda COVID ki anuba variant Omicron gi case sani kuntra taruk thingnare casing asigi manungda samanga mari dinaba fakhre Abunba casing sing on the Quaidi Yam Humpu Manga Maharashtra the Tengnabani, Madu Matang the Delhi Amasung, Telangana, Anishuba Masung, Shuba the lady. Omicron case as he risam so union theatre tarat tarukta Tengnare, Hagselam so Yafayumbal Mantrale in high, Lebak Sinba Tuna Satariba COVID Basin Kaktopi Kongzangda, Howju Powder vaccine does Kotisam Gakuntrama Padlak, Humudra Hena Cow Cray. Mantrale Asin high, Hawkiba Pung could marry the vaccine dose la Humudra lising Tratre Hena Cow Key. Haiba matamasta mi lising taruka samapan humpu nawa parakpadagi nawa phabgi sangsada marpudra nipan dasmik mari soina de leire hauji phawda Bharat pumbi ko ina COVID-19 na mi koti ahum lang ni phuni thoi lising nipan hena nawa phakre leiba gasta COVID ki anu variant Omicron positive e masi henglagli ba asigi yenglaga ngasi Pradhan Mantri Narendra Modi na sabapati oidana COVID-19 mai leina wafam sing khana gadauri amaromda Omicron ki case hanglagli asig yenglaga Delhi Disaster Management Authority na leiba ki konungasta Christmas amasung anuba sahigi harakumhi pangthokpa mitin mapunumak thingjin kre order amada authority asina district magistrate sing amasung police ki deputy commissioner singda Christmas amas anuba sahide jago isegi thorom amasung ate mi punma thorom sing pangthok handana wakhangan kre Haryana Sarkar na sulagliba January amadigi COVID vaccine kaptriba mi amata miyam gi oima phamsing sijinaba yaroi haibagi atingba thamkre masi coronavirus infection tingnaba miyam vaccine kaptho hananabani Haryana Haksel Mantri Anil Biz na high vaccine dose anima kaptriba mi sing January amadigi miyam gi oima phamsingda sangba yararoi Foreign Secretary Hanjabam Sringlagi nimin iniki Myanmar khongjat ngarang dagi haukre Foreign Secretary na Bharat Myanmar ngamkhaida lairiba sing yauna Myanmar gi miyam da COVID-19 thengnabada mateng pangnaba Myanmar Red Cross Society gi mihutchingda Bharat ta saba COVID vaccine dose lakh tara khusinaki Foreign Secretary khongchat asi sahi asgi January amada Myanmar lamina leibak to da namduna sakti pasin kraba matung chatpa han awang bathake khongchat ni khongchat asta Myanmar da miyoi bagi minungsi gi oiba tengbang security amso Bharat Myanmar gi ngangkhoi wafam amade Myanmar da oiba rajniti gi phibam khananabagi tanjama piragani COVID-19 case hanglagli ba asi yenglaga National Hockey League NSL na masigi sana racing Beijing da pangthok kadoriba Winter Olympics ki nupag ice hockey tournament saruk yahalaroi loisilakpada COVID-19 dingi hakthoknaba vaccine kapthokpa face mask upa Putaruk lamna leiva khut samdi mai mit tarutana na thamba haiba achama thong sing asinga na chatpina ba amuk hana ning singjari aroi bada maroi pau amuk hana Pradhan Mantri Narendra Modi na ngasi Varanasi da sakwa tharong thabak kayamarum hawdok kadawri Donor Mantri G Kishan Reddy na hairi awang nopok lamdam gi miyam gi hingbagi thak wangkal hanaba amasung infrastructure hena mapangal kakat hananaba sarkar gi asetpa firep lei Kendra na haidi leibag sa hawjuk fawda COVID ki anuba variant Omicron ki case sani kontra taruk thengnare amasung Myanmar khongchata lairiba Foreign Secretary Hanjabam Sringlana Myanmar ga security amasung Bharat Myanmar gi ngongkhai gi wafam yauna hiram kaya khanagadawri pauloi jare